किलो क्या है बा अमा वही येन में जाते निफूम दोय मसी जायरगा किलो क्या थोकन कुन मुठोगन जा पोला इन खैबोक ताबा अच्छा किलो क्या पीरगा लौरिनो चामकुन है किलो जो लगना सोना करने जो लगना चामकुन लेरकपा कंदोबा खैबोक ताबा अदुगी ngसागी जायबेगी कनो अवामन चर्च दुम हाय तारेको अदुगुमसे कन तौरे तो मसे अखोई करेनी अखोगी नाइदोनसिदा फंगबा ngaरा नत्रगा नाइदोनसिदा फंगबा ngaसु जावी फंगदबसु जावी अच्छा मपानदगी दम कलेक्ट तौरगा पुरागा जुमदा दम आयबसे सेमबाको याम फजे जायबेगी फंगबसु मखैसुना फंगदा पुथी फंगनी हापिसो ngamoy khajin मतमतमदा मरुइना मसिदा फंगबा nga से अयामबा ओइना सेमेको अच्छा मसिगी सिनफमसे सही क्या कनो सही क्या रोम कनो तो ममांदगी कोई सही तरह हम दो मुसुरे अच्छा मसिना अदुम अखोगी खगी इमुंग मनुंग खगी लेदना एनी खगी पुबा ngambagi level bakta dum akhoi ngamiyebako yam ngai tuna akhoi atopa thabakta akhoi kanna kano tawdana surudragasu hairiba sinphamsida adum tok honaraga ayamba akhoi earning resource akhoi simjaba ngami haibaneba yam phajai si wari do matam gi pat की nga farak pa kholak pa mayam se punna dum lobi ba lowi aduga puthina namba puthi sina kilo da kya pi puthi sina matam da leire housing ne jam ga kun pi e jam ni phuchu pi aduga matam madana jakudha da su pang hoi ma ki matam gi matungena hongba तंगा से एकोना किलो म लौरगा जायथोबा मतुंग द खाइबोक हेना तारकपा मागी वेट से तारकपा मसदा मिनोथि खर संगे मदमदि एकोना चाक थोंनबगी सिंग फावबा वानरबा मतमसिदा मागी ngaगी जायननबगी सिंगसे एकोय थौरांग तौबा म संगेबा दुगी मथक्ता nga से जायबिसिदा कनागुंबा अमखगना ए nga से जायननबगी तौबदा काबा मयाम से जावबा जायबा मागी जुसे लिमिटसे हेनगिदना मसिदा एक्सपीरियंस लेबा हाइतारे मसे लिमिट मागी चांग खंगबा मैसा से क्या मौबा माना ngaगी कनो से फुरगा मागी ड्राई वेरकपा अदि फजहनबा का दबा हाइबगी मसिगी चांग अमा खंगबा एक्सपीरियंस हाइतारे मसे संगनी मसे सुमनतगी कनागुंबा मन हेक्ता आई कंहलगे जायरगे हारगा पंतौ तोबा जाबा अमदि नते मसिगी सिनफम अमखक प्रोफेशनली ओइना मसिदा संसन बंगमबगी आइडिया लेबा practically masi knowledge leiba ama sangne अच्छा nga जायरी बसे खराइ से कया अबक जाय बजाय मसे ngaron से अनि लेरे दना मरोन से तरु फोबो याय पांगन कन बगी मथौ ताय पांगन कन बायदि सी इसागी पांगन कन बगी मथौ ताय अच्छा अइना पांगन जाव तो बने अनि खतन तौरिदा अच्छा इनाव न पिना तौरदि माथि तरुक लों अच्छा मरोन तरुक जौरगदि मसिगी मैसासिना कयाम फावबा ओइबा जाय यौरी अनि थांगबा ngami kangana asi ani si जायरगना ने अनि मगुम थांगरनि दना अदो तरुक तो ओइता बोदि कंगा इदुम अच्छा असे ngasi pung 8 dagi hauре na khalaga pung kayagi manungda masigi finishing loiba ngami ase finishing ki mana loigedaba matam se nungthin gi pung 5 sandawaram gi ase leptana hariba magi hit sipiba amung sangeba hit piba sidi kana da baro gi duga loi hani अच्छा मतोम तगी लेहरिबा मागी मैतान लेहरिबा मैसासिना जायबा अच्छा ngaगी manung लेरिबा सोलिबा खोलिबा मदुगी केनो सिंसे कांगन मंगमबगी हित तम तमना दम लाखपगी केनो ने
ꯁꯤ ꯀꯤꯂꯣꯗ ꯀꯌꯥꯐꯥꯎ ꯗ꯭ꯔꯥꯏ ꯑꯣꯏꯔꯒ ꯀꯤꯂꯣꯗ ꯀꯌꯥꯐꯥꯎ ꯃꯥꯔꯀꯦꯠꯇ ꯂꯣꯟꯁ ꯇꯧꯕꯗ ꯀꯌꯥꯐꯥꯎ ꯊꯥꯏ ꯍꯥꯏꯕ ꯃꯥꯔꯀꯦꯠꯁꯦ ꯍꯥꯟꯅꯗꯤ ꯈꯔ ꯅꯨꯡꯉꯥꯏꯔꯝꯃꯤ ꯍꯟꯗꯛꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯟꯗꯛꯁꯦ 100ꯗ ꯑꯣꯏꯅ ꯄꯤꯔꯦ ꯀꯤꯂꯣꯗ ꯀꯤꯂꯣꯗ 100ꯗ ꯑꯣꯏꯅ ꯄꯤꯔꯦ ꯅꯨꯡꯉꯥꯏꯇꯦ ꯍꯟꯗꯛꯁꯦ ꯅꯤꯡꯊꯧꯒꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯊꯣꯛꯂꯛꯄꯁꯤꯗ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯃꯇꯝꯒꯤ ꯁꯤꯅ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯉꯥ ꯑꯌꯥꯏꯕ ꯀꯩꯅꯣ ꯇꯧꯕ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯍꯤꯟꯖꯥꯡꯒ ꯃꯑꯣꯡ ꯆꯥꯔꯛꯇꯕ ꯀꯥꯟꯗ ꯃꯁꯤ ꯊꯣꯡꯉꯁꯨ ꯌꯥꯏ ꯕꯖꯥꯔ ꯇꯧꯔꯁꯨ ꯌꯥꯏ ꯑꯗꯒꯤ ꯑꯗꯨꯝ ꯀꯩꯅꯣ ꯁꯥꯍꯜꯂꯒ ꯑꯃꯨꯛ ꯆꯥꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯃꯤꯌꯥꯝꯅ ꯄꯥꯝꯅꯕ ꯑꯃꯈꯛꯇꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯁꯤꯒꯤ ꯀꯩꯅꯣꯁꯦ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯍꯥꯏꯔꯤꯕ ꯁꯤꯟꯐꯝꯁꯦ ꯑꯁꯤꯈꯛ ꯅꯠꯇꯕꯗ ꯑꯇꯣꯞ ꯑꯇꯣꯞꯄ ꯀꯔꯤ ꯀꯔꯤ ꯁꯟꯗꯤ ꯂꯣꯏꯕꯤꯕ꯭ꯔꯥ ꯁꯟꯁꯨ ꯂꯣꯏ ꯉꯥꯅꯨꯁꯨ ꯂꯣꯏ ꯌꯦꯟꯁꯨ ꯂꯣꯏ ꯏꯟꯖꯥꯡ ꯅꯥꯄꯤꯁꯨ ꯊꯥꯏ ꯑꯗꯨꯗꯤ ꯃꯁꯤ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯅ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯅ ꯂꯧꯖꯔꯤꯕꯁꯤꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯅꯥꯏꯗꯣꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯈꯨꯟꯗꯥ ꯂꯩꯇꯥꯔꯤꯕ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯟꯅꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯧꯎ ꯁꯤꯡꯎꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯖꯤꯅꯦꯕꯜ ꯑꯣꯏꯕ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯃꯇꯝꯗ ꯍꯥꯔꯚꯦꯁꯇꯤꯡ ꯂꯣꯏꯗꯅ ꯈꯥꯎꯗꯅ ꯈꯣꯠꯇꯅ ꯄꯨꯈꯠꯈ꯭ꯔꯕ ꯃꯇꯝꯁꯤꯗ ꯑꯁꯤꯗ ꯀꯟꯅ ꯂꯧ ꯂꯤꯡꯅꯕꯒꯤ ꯏꯁꯤꯡ ꯃꯌꯦꯡ ꯇꯥꯔꯛꯇꯅ ꯂꯤꯡꯅꯕꯒꯤ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯃꯇꯝꯗ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯖꯤꯕꯨꯒꯤ ꯀꯥꯂꯦꯟꯒꯤ ꯅꯣꯡ ꯅꯨꯡꯁꯤꯠ ꯀꯟꯅ ꯂꯥꯛꯄꯗ ꯂꯦꯟ ꯇꯥꯅꯕ ꯅꯦꯆꯔꯦꯜ ꯑꯩꯈꯣꯏꯒꯤ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯀꯨꯝꯆꯠꯀꯤ ꯑꯣꯏꯅ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯂꯦꯟ ꯇꯥꯕ ꯅꯣꯡ ꯀꯟꯕꯗꯒꯤ ꯍꯥꯏꯔꯤꯕ ꯐꯧꯔꯣꯛꯁꯦ ꯐꯪꯗꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨ ꯂꯩ ꯍꯥꯏꯕꯒꯤ ꯑꯋꯥꯕ ꯑꯗꯨ ꯈꯛꯇꯪ נꯠꯇꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯉꯥꯒꯤ ꯁꯤꯟꯐꯝꯗ ꯑꯗꯒꯤ ꯉꯥ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯌꯣꯟꯕ ꯑꯗꯒꯤ ꯉꯥꯁꯦ ꯀꯪꯍꯜꯂꯒ ꯗ꯭ꯔꯥꯏ ꯑꯣꯏꯅ ꯌꯣꯟꯕ ꯑꯗꯒꯤ ꯉꯥꯅꯨ ꯂꯣꯏꯕ ꯍꯥꯃꯦꯡ ꯂꯣꯏꯕ ꯁꯟ ꯂꯣꯏꯕ ꯃꯈꯟꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯁꯤꯟꯐꯝ ꯑꯃ ꯀꯦꯄꯤꯇꯦꯂꯤꯁ ꯑꯣꯏꯔꯛꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯃꯆꯥꯛ ꯃꯌꯥꯝ ꯑꯃꯈꯛ ꯃꯐꯝ ꯑꯁꯤꯗ ꯂꯩ ꯍꯥꯏꯕꯁꯤ ꯑꯩ ꯚꯥꯞ ꯇꯥꯖꯔꯦ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯔꯗꯒꯤ ꯑꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯔꯕ ꯀꯂꯦꯛꯁꯟ ꯑꯩꯈꯣꯏꯒꯤ ꯗꯇꯥ ꯀꯂꯦꯛꯁꯟ ꯍꯥꯏꯕꯒꯤ ꯃꯗꯨꯒꯤ ꯃꯁꯛ ꯈꯔ ꯈꯣꯝꯖꯤꯟꯕ ꯐꯪꯖꯕꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯃꯤꯡ ꯀꯔꯤ ꯀꯧꯕꯤꯕꯒꯦ ꯑꯩꯈꯣꯏꯒꯤ ꯏꯔꯣꯝꯕꯤꯅꯥ ꯔꯥꯅꯤ ꯗꯦꯕꯤ ꯑꯗꯣ ꯀꯩꯅꯣꯗꯤ ꯁ꯭ꯀꯨꯜꯂꯤꯡ ꯃꯥꯒꯤ ꯏꯖꯨꯀꯦꯁꯟꯒꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯒꯤ ꯊꯥꯛ ꯈꯔꯇꯪ ꯍꯥꯏꯕꯤꯌꯨ ꯈꯔꯇꯪꯁꯦ ꯑꯩ ꯂꯥꯏꯔꯤꯛꯁꯦ ꯀꯥꯏꯐꯥꯎꯇ ꯌꯥꯝꯅ ꯇꯝꯗꯦꯗ ꯀꯥꯏꯐꯥꯎ ꯇꯝꯍꯧꯒꯦ ꯀꯣꯂꯦꯖꯀꯤ ꯂꯦꯚꯦꯜꯗ BA ꯐꯥꯎꯇꯪ ꯇꯝꯃꯦ BA ꯐꯥꯎ ꯇꯝꯕ ꯑꯗꯣ BA ꯐꯥꯎ ꯇꯝꯕꯁꯤꯗ ꯑꯩ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟ ꯁꯥꯔꯚꯤꯁ ꯐꯪꯕꯁꯤ ꯌꯥꯝꯅ ꯂꯨꯔꯕ ꯑꯗꯨꯒꯨꯝꯕ ꯀꯔꯞꯁꯟꯒꯤ ꯃꯍꯤꯛꯁꯤꯅ ꯌꯥꯝ ꯂꯨꯕ ꯑꯃꯈꯛ ꯑꯣꯏꯔꯕꯅꯤꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯋꯥꯏꯠ ꯀꯂꯔ ꯖꯣꯕ ꯐꯪꯒꯗꯕꯅꯤ ꯍꯥꯏꯕꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯁꯤꯗ ꯌꯥꯝꯅ ꯀꯣꯛ ꯆꯤꯛꯄ ꯆꯔꯥꯡꯅꯕ ꯑꯗꯨꯗꯒꯤ ꯋꯥꯈꯜꯗ ꯇꯦꯟꯁꯟ ꯁꯦꯟꯇꯤꯃꯦꯟꯇꯦꯜ ꯑꯣꯏꯕ ꯗ꯭ꯔꯣ ꯇꯧꯗꯅ ꯑꯩꯅ ꯑꯩꯒꯤ ꯑꯣꯏꯕ ꯁꯨꯖꯔꯒ ꯑꯩ ꯏꯁꯥꯃꯛꯅ ꯃꯗꯨꯒꯤ ꯑꯥꯔꯅꯤꯡ ꯔꯤꯁꯣꯔꯁ ꯀꯌꯥ ꯑꯃ ꯁꯦꯝꯒꯠꯂꯒ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯍꯤꯡꯕꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯃꯇꯦꯡ ꯑꯃꯈꯛ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯁꯃꯥꯖꯁꯤꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯃꯃꯤ ꯑꯃꯈꯛ ꯌꯥꯝꯅ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃꯈꯛ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯄꯤꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯅ ꯁꯦꯜꯞ ꯍꯦꯜꯞ ꯏꯁ ꯗ ꯕꯦꯁ ꯍꯦꯜꯞ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯒꯤ ꯁꯥꯔꯚꯤꯁ ꯐꯪꯍꯧꯗꯕꯒꯤ ꯅꯤꯡꯉꯝꯗꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌా ꯑꯃ ꯊꯃꯣꯏꯗ ꯆꯔꯥꯡꯅꯕ ꯅꯨꯡꯉꯥꯏꯇꯕ ꯇꯦꯟꯁꯟ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯊꯥꯗꯣꯛꯂꯒ ꯏꯁꯥꯒꯤ ꯏꯔꯣꯝꯗꯣꯝ ꯏꯁꯥꯒꯤ ꯑꯥꯏꯗꯤꯌꯥ ꯑꯃꯗꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯅꯣꯂꯦꯖ ꯄ꯭ꯔꯦꯛꯇꯤꯀꯦꯜꯂꯤ ꯊꯧꯅꯥ ꯐꯨꯗꯣꯛꯑꯒ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯑꯩꯒꯤ ꯂꯝꯗꯝꯁꯤꯒꯤ ꯔꯤꯁꯣꯔꯁ ꯀꯌꯥ ꯑꯃꯔꯣꯝꯁꯤ ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯍꯤꯡꯕꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯟꯐꯝ ꯑꯆꯧꯕ ꯀꯌꯥꯃꯔꯣꯝ ꯂꯩ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯔꯅ ꯇꯥꯛꯄꯤꯕꯁꯤ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯅꯨꯡꯉꯥꯏ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯅꯥꯏꯗꯣꯜ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯈꯤꯄꯨꯔ ꯑꯦꯔꯤꯌꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯀꯤꯂꯣꯃꯤꯇꯔ 10ꯃꯨꯛꯀꯤ ꯗꯤꯁꯇꯦꯟꯁꯇ ꯌꯥꯝꯅ ꯅꯛꯅ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯈꯨꯡꯒꯪ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯂꯝꯕꯤ ꯊꯣꯡ ꯍꯥꯟꯅꯗꯤ ꯈꯔ ꯈꯨꯗꯣꯡ ꯆꯥꯔꯝꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯒꯣꯔꯃꯦꯟꯒꯤ ꯐꯦꯁꯤꯂꯤꯇꯤꯁ ꯃꯌꯥꯝ ꯑꯃ ꯄꯤꯔꯕꯅꯤꯅ ꯂꯝꯕꯤ ꯁꯦꯝꯕ ꯈꯣꯠꯄ ꯃꯌꯥꯝꯁꯤ ꯂꯥꯛꯑꯦ ꯌꯥꯝꯅ ꯐꯖꯕ ꯑꯃꯅꯤ
ꯑꯗꯨꯕꯨ ꯁꯤꯂꯣꯡꯗꯒꯤꯗꯤ ꯄꯪꯇꯥ ꯇꯥꯗꯅ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯐꯖꯔꯕ ꯍꯤꯜꯂꯤ ꯑꯦꯔꯤꯌꯥ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯃꯐꯝꯅꯤ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯁꯇꯔ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯁꯥꯅ ꯉꯥ ꯌꯥꯏꯕꯒꯤ ꯁꯤꯟꯐꯝꯗꯁꯨ ꯌꯥꯝꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯕꯤꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯥꯃꯦꯡ ꯂꯣꯏꯕ ꯌꯦꯟ ꯂꯣꯏꯕ ꯉꯥꯅꯨ ꯂꯣꯏꯕ ꯁꯟ ꯂꯣꯏꯕ ꯃꯈꯜ ꯃꯈꯥꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯟꯐꯝꯁꯤꯡꯁꯤꯒ ꯈꯨꯠꯁꯝꯅꯔꯒ ꯃꯁꯤ ꯆꯠꯊꯔꯤꯕ ꯑꯩ ꯏꯁꯥꯃꯛ ꯏꯖꯨꯀꯦꯁꯟꯅꯤꯁ ꯍꯥꯏꯗꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯑꯣꯏꯔꯕ ꯐꯥꯎꯕꯗ ꯑꯩꯒꯤ ꯒꯣꯔꯃꯦꯟꯒꯤ ꯊꯕꯛ ꯐꯪꯍꯧꯗꯕꯒꯤ ꯑꯗꯨꯒ ꯅꯤꯡꯉꯝꯗꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯐꯥꯎꯗꯅ ꯏꯁꯥꯒꯤ ꯁꯤꯟꯐꯝꯗ ꯍꯣꯠꯅꯖꯔꯤꯕꯁꯤ ꯑꯩꯈꯣꯏ ꯁꯤꯁꯇꯔ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ Thank you. ꯑꯣꯀꯦ ꯕꯥꯏ